दुनियाद ख्वाइदगी हेन फब नुपी महाक अधुनी मधुदी महाकना कनागुंब लौना लैनब याब नुपा अमत येंगदब अमसुंग कनागुंब लौना लैनब याब नुपा अमतन येंगब ngamdaba अमसुंग फंगदब नुंगसिरबे इचलिनाउसिंग ngasi khoi punna mirol libi nupi gi kuna kokthok pibu hamal oiringai gi matam gi potlum de sawab angang pokpagi awabado azer amasung sawab angang pokpadu guna sing kokpibu asina jingba amuk khangminasi hamal oirabi nupi gi mirol libi nupi gi kuna kokthok pibu nupi singna mahaki nupada phajaba lamtit sajat ka loinana punsi khongloi minneraba aduga mahakna hojik mirole haina khallabadi hadis ki mafhum ne adugumba mikupta nupi mahak tha lep khrabadi hairiba mikup aduda Allah taala na mahaki mamangi punsi da tawkhiba guna kok thokpi maramdi chahi ama chupna mahak masa nungai taduna leigani angang pokpa fawgi tha mapal gi matam asi mironbu hamal gi matam ne masi nupi gi hakchang nungai tabagi matam ne aduna Allah taala na mahak ngonda asigumba nungsi mit yang thambiri mahak ngonda potlum aman nalli masigi mikup asidaw Allah na mahaki punsi gi hawkhiba guna kok thokpiri hamal oiringai gi matam gi potlum de sawab machabu mapuk manung de leiringai chatpa thokpa su tawri yum gi thabak thoram su pang thokle masigi awabana maram oiraga mahaki chindagi sor thabet honbagi hung gi khonjel thoklaki hadis amadalaki mahaki chinbaldagi hung gi khonjel thoki adubu Allah taala na farista sing the high aigi bandi asi achauba potlum puri amasung masigi potlum pubagi daita lauri masigi mahutta subhanallah alhamdulillah amasung Allahu akbar haibagi sawab mahaki namaye amal de ibigani chinbanda hung thokpa aduga namaye amal dana subhanallah alhamdulillah Allahu akbar haibagi sawab phangba angang pokpagi awabada azar amasung sawab poklam daigi matamgi anaba fawba amuk phaba amuk naba amuk phaba haibasi toina tawi hadis amagi mafhum ne nupi mahak ngonda han anaba fawbagi maramda Allah taala na mahak ngonda arbi nasal gi minai ama maning tamhanbagi sawab mahaki namaya amal da isinbi aduga atopa hadis amadana kanagumbagi minai ama maning tamhanbadaw Allah taala na mahakpu jahannam dagi hinghanbi asum haina nupi singda Allah taala na nungsi chanbi bagi mityang yang biri angang pokpada guna sing kokpiba hojik angang asoy angam yaudina poklabadi hadis amagi mafhum ne Allah taala na farista sing the hukum tawi amasung nupi mahaki manakta laklaga hai mama nang hojik awa pothari nang bu guna sing dagi kokpi re adugu manumit adu guna leiramde nang bu nangi namana pokpu numit adu da guna leitaba adugumna asumna Allah taala na kaya chawbo mana mathum pibiriba hawkhiba guna khuding mak kem khraba mamara ngasi da pokpada guna yaudabagum oiraba Allahu akbar angangi khwaidagi ahanbu wahayi Allah angang da fazbalam chit sajat tambibaga loinana Allah gi wahayi tambibada hadis amagi mafhum da angangi punsigi khwaidagi ahanba chinbaldagi Allah haibu wahayi asi thoklaklabadi Allah taala na mapa mamagi hawkhiba guna khuding mak kok thokpi dunya gi khwaidagi faba nupi matam amada
नुंसीब रसूल सल्लल्लाहु अलैहि वसल्लम की फमफम अमद वारी वाताई तौनरमे मदुदी दुनियाद ख्वाइदगी फबी नुपी कनानो कनागुमन करीगुम गुन खर हाई अमसुंग खरन करीगुम खर हाई हाइन हाइन मखा दुम चत्थरमे अदुग हजरत अली रज़ियल्लाहु अन्हु करीगुम थबक अमगी युमद चत्खी हजरत फातिमा रज़ियल्लाहु अन्हाद तम्मी मदुदी फमफम द वारी लीना हुई दुनियाद ख्वाइदगी फब नुपी कनानो हायु हाइन हजरत फातिमा रज़ियल्लाहु अन्हान हाय दुनियाद ख्वाइदगी हेन फब नुपी महाक अधुनी मदुदी महाकना कनागुंब लौना लैनब याब नुपा अमत येंगदब अमसुंग कनागुंब लौना लैनब याब नुपा अमतन येंगब ngamदब अमसुंग फंगदब हजरत अली रज़ियल्लाहु अन्हु लाकलग हुजूर सल्लल्लाहु अलैहि वसल्लम द तम्मरे या रसूल अल्लाह ऐगी नुपीना दुनिया की ख्वाइदगी फब नुपी की मरमद मसी हाय महाक मसाना कनागुंब नुपा अमत येंगदब अदुग कनागुंब अमन महाकपु उब फंगदब हुजूर सल्लल्लाहु अलैहि वसल्लम न हाइबिरमे फातिमादी ऐगी थमोइगी मचेत अमनी नुंसीरबे चिलिनाउसिंग ngasigida si fawbadang khangminasi mathanggi video amado afaba nupagi magun yumgi shanti yumbal lambi gi fazaba mawng asina chingba kamu khangminasi Allah amasung mahaki nungsiba rasul sallallahu alaihi wasallam gi apambada punsi yeselenaba kanna hotnaminasi